ꯃꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯗꯦꯠ ꯇꯧꯕ ꯄꯥꯎ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡꯒ MICꯒ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ, ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ, ꯅꯥꯒꯥꯁꯤꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯣꯔꯤ꯫ ꯏꯟꯗꯣ ꯅꯥꯒꯥ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯜ ꯃꯦꯇꯔ ꯅꯠꯇꯦ ꯍꯥꯏꯅ NNCN-IM ꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ PUCLꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯔꯤꯄꯣꯔꯠ ꯀꯣꯀꯣꯃꯤꯅ ꯂꯧꯈꯤꯗ꯭ꯔꯦ, ꯇ꯭ꯔꯤꯕꯨꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯅꯠꯇꯦ, ꯖꯖꯃꯦꯟꯁꯨ ꯅꯠꯇꯦ, ꯀꯨꯀꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯖꯥꯂꯦꯡꯉꯝ ꯁꯧꯒꯠꯄ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯅ PUCLꯕꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯛꯄꯝꯒꯤ ꯑꯞꯗꯦꯠꯀ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯅ PM ꯃꯣꯗꯤꯒꯤ BA ꯗꯤꯒ꯭ꯔꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯗꯤꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯆꯠꯅꯍꯟꯗꯅ ꯊꯝꯈ꯭रे꯫ PUCLꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯕꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯣꯛ ꯑꯣꯟꯒꯗꯣꯔꯦ ꯍꯥꯏꯅ KCPꯒꯤ PWGꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NPPꯅ ꯒꯚꯔꯟꯃꯦꯟꯠ ꯁꯧꯒꯠꯄ ꯅꯠꯇ꯭ꯔꯒ ꯁꯧꯒꯠꯇꯕ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯅ ꯗꯤꯁꯤꯖꯟ ꯂꯧꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯅ ꯅꯨꯔꯨꯜ ꯍꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯈꯥꯏꯕ ꯁꯤꯠ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯑꯦꯖꯦꯟꯁꯤ ꯂꯤꯡꯈꯠꯅꯕ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ MMTUꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯈꯪꯗꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯌꯨꯛ ꯄꯨꯡ 10:30ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯅꯥꯐꯌꯨ ꯁ꯭ꯀꯨꯜꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯡ 2ꯔꯣꯝ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯍꯨꯠ 9ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯅ UNCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ NG ꯂꯣꯍꯔ, UNCꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯁꯥꯝꯁꯟ ꯔꯣꯃꯩ, UNCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯚꯥꯏꯔꯩꯌꯣ ꯁꯠꯁꯥꯡ, UNCꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ AC ꯊꯠꯁꯣ, KS ꯄꯣꯜ ꯂꯤꯑꯣ, L ꯑꯗꯥꯅꯤ, UNCꯒꯤ ꯁ꯭ꯄꯤꯀꯔ ꯋꯥꯡꯉꯣ ꯀꯣꯍꯦꯔꯤꯡ ꯚꯤꯛꯇꯔ, ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯑꯟꯇꯦꯁꯥꯡ ꯃꯔꯤꯡ, ꯑꯟꯁꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯁꯥꯛ ꯆꯔꯥꯅꯃꯩ, ꯅꯥꯒꯥ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ CH ꯄ꯭ꯔꯤꯁꯤꯂꯤꯌꯥ ꯊꯤꯌꯨꯃꯥꯏ ꯑꯃꯗꯤ NWꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ A ꯍꯣꯏꯕꯤꯜꯂꯥ ꯃꯔꯥꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ MICꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ UNCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ NG ꯂꯣꯍꯔꯅ ꯐꯣꯡꯗꯣꯛꯄꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯈꯪꯗꯕ, ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯌꯥꯔꯕ ꯉꯝꯂꯣꯏ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯐꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗ ꯊꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯁꯤꯒꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯈꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯉꯁꯤ ꯑꯥꯒꯁꯠ 23ꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯣ ꯅꯥꯒꯥ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯜ ꯃꯦꯇꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ NNCN-IM ꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯨꯛꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯀꯨꯝꯖꯥ 2002ꯒꯤ ꯖꯨꯂꯥꯏ 11ꯒꯤ ꯑꯃꯁꯇꯔꯗꯝ ꯖꯣꯏꯟꯠ ꯀꯝꯃꯨꯅꯤꯛ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2015ꯒꯤ ꯑꯥꯒꯁꯠ 3ꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NNCN-IM ꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ NNCN-IM ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯗꯣ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯨꯝꯖꯥ 1938ꯒꯤ ꯑꯥꯒꯁꯠ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯥꯛꯇ ꯄ꯭ꯔꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯊꯝꯗꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 1935ꯒꯤ ꯖꯨꯟ 12ꯗ ꯐ꯭ꯔꯥꯟꯁꯀꯤ ꯄꯦꯔꯤꯁꯇ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ VP ꯅꯔꯝ ꯁꯤꯡ ꯑꯃꯁꯨꯡ NNCN-IMꯒꯤ ꯂꯨꯆꯤꯡꯕ ꯑꯥꯏꯁꯥꯛ ꯆꯤꯁꯨ ꯑꯃꯁꯨꯡ TH ꯃꯣꯏꯕꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯝ ꯁꯤꯡ ꯔꯥꯎꯅ ꯏꯟꯗꯣ ꯅꯥꯒꯥ ꯏꯁꯨ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯌꯥꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 1938ꯒꯤ ꯑꯥꯒꯁꯠ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ NNCN-IM ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖ ꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯄꯤꯁ ꯇꯣꯛ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯄꯗ ꯀꯨꯝꯖꯥ 2002ꯒꯤ ꯖꯨꯂꯥꯏ 11ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯃꯁꯇꯔꯗꯝ ꯖꯣꯏꯟꯠ ꯀꯝꯃꯨꯅꯤꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯟꯗꯤꯌꯥꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤ ꯃꯁꯛ ꯈꯪꯕꯒ ꯂꯣꯏꯅꯅ
ꯀꯨꯝꯖꯥ 2015ꯒꯤ ꯑꯥꯒꯁ 3ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯊꯥ ꯑꯁꯤꯒꯤ 13 ꯅꯥꯒꯥꯂꯦꯟꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯐ ꯄꯣꯂꯤꯇꯤꯀꯦꯜ ꯅꯦꯒꯣꯁꯤꯌꯦꯇꯔ ꯊꯣꯏꯉꯥꯂꯦꯟ ꯃꯣꯏꯕꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯃꯔꯗꯝ ꯖꯣꯏꯟꯠ ꯀꯝꯃꯨꯅꯤꯛ ꯑꯃꯁꯨꯡ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯌꯥꯅ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯑꯅꯤ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯇꯥꯏꯇꯤꯜ ꯑꯃꯃꯝ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯃꯨꯛꯀ ꯐꯣꯡꯗꯣꯛꯄꯗ ꯅꯥꯒꯥꯂꯦꯟꯗ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯍꯥꯏꯕꯁꯤ ꯀꯜꯆꯔꯦꯜ ꯐ꯭ꯂꯦꯒ ꯅꯠꯇ꯭ꯔꯒ ꯇꯦꯇꯤꯝ ꯑꯃ ꯅꯠꯇꯦ, ꯐꯤ ꯃꯆꯦꯠ ꯑꯃꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯁꯤ ꯅꯥꯒꯥ ꯅꯦꯁꯟ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯦꯁꯟ ꯑꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯍꯟꯗꯛꯇ PUCLꯅ ꯐꯣꯡꯈꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯄꯤꯄꯜꯁ ꯇ꯭ꯔꯤꯕꯨꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯇ꯭ꯔꯤꯕꯨꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯅꯠꯇꯦ, ꯖꯖꯃꯦꯟꯠꯁꯨ ꯅꯠꯇꯦ꯫ ꯀꯨꯀꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯅꯕ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯇ꯭ꯔꯤꯕꯨꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ, ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ, ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯃꯥꯟꯗꯕ, ꯀꯥꯎꯔꯨꯔꯕ, ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯪꯅꯛ ꯅꯛꯁꯤꯟꯍꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯨꯛ ꯇꯣꯏꯅ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯀꯨꯀꯤ ꯆꯤꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯨꯝꯕ ꯊꯧꯑꯣꯡꯗ ꯍꯦꯟꯅ ꯆꯨꯝꯍꯟꯅꯕ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯑꯌꯥꯝꯕꯅ ꯎꯠꯂꯤ꯫ ꯑꯁꯦꯡꯕ ꯃꯃꯥꯏ ꯑꯃ ꯅꯥꯊꯩꯔꯒ ꯃꯤꯇꯩ ꯃꯌꯥꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯩꯇꯩꯅ ꯀꯨꯀꯤꯁꯤꯡꯕꯨ ꯁꯥꯊꯤꯅ ꯑꯣꯠꯄꯤꯕ ꯑꯃꯁꯨꯡ ꯅꯩꯍꯠꯄꯤꯕ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯏꯔꯤ, ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯕꯨꯅ ꯀꯟꯈꯠꯂꯒ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯅꯠꯇ꯭ꯔꯦ, ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯤ ꯀꯨꯀꯤꯒꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥꯒꯤ ꯗꯣꯀꯨꯃꯦꯟꯠ ꯆꯦꯔꯣꯜ ꯑꯃꯈꯛꯅꯤ꯫ ꯇꯣꯈꯥꯏꯕ ꯇꯥꯅꯤꯡꯕ ꯀꯥꯡꯕꯨꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯥꯂꯦꯡꯉꯝꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯔꯤꯄꯣꯔꯠꯅꯤ꯫ ꯂꯃꯥꯏ 434 ꯄꯥꯟꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯇꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ ꯇ꯭ꯔꯤꯕꯨꯅꯦꯜꯒꯤ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯔꯒ ꯏꯔꯥꯡ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯍꯧꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯕꯨ ꯏꯝꯐꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ 100% ꯂꯥꯜꯂꯤ꯫ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯅꯤ, ꯃꯗꯨꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯑꯃ ꯆꯠꯂꯕ ꯃꯇꯨꯡ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯔꯣꯝꯗ ꯐꯨꯖꯤꯜꯂꯛꯂꯒ ꯌꯨꯝ ꯃꯩ ꯉꯥꯡꯁꯪ ꯉꯥꯡꯅ ꯊꯥꯈꯤꯕꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ PUCLꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯔꯤꯄꯣꯔꯠꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯀꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯂꯦ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯔꯛꯄꯒꯤꯗꯃꯛꯇ PUCLꯕꯨ ꯊꯥꯒꯠꯄ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2019 ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ PUCLꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯅꯥꯊꯩꯗꯨꯅ ꯑꯃꯗꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨ PUCLꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯌꯥꯝꯅ ꯃꯨꯟꯅ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯕꯤꯔꯕꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯅꯔꯛꯂꯤꯕ ꯈꯥꯏꯕꯨꯡ ꯇꯥꯅꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯨ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯖꯣꯒꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅꯁꯨ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯑꯞꯗꯦꯠꯇ PUCL ꯀꯧꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯍꯦꯛꯇ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯄꯪꯇꯧ ꯇꯧꯍꯟꯕ ꯌꯥꯕ ꯑꯃꯅ ꯏꯝꯐꯥꯜꯗ ꯃꯩꯇꯩꯅ ꯀꯨꯀꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯦꯗꯚꯣꯀꯦꯠ ꯗꯥꯛꯇꯔ ꯃꯨꯖꯥꯃꯤꯜ ꯈꯥꯟꯅ ꯗꯦꯜꯂꯤꯗ ꯂꯩꯕ PUCLꯒꯤ ꯑꯣꯐꯤꯁ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯄꯤꯕ ꯆꯠꯂꯨꯕꯗ ꯒꯜꯂꯤ ꯑꯃꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯚꯔꯥꯗ ꯂꯩꯔꯝꯕ ꯑꯣꯐꯤꯁꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯕꯨ ꯀꯧꯊꯣꯛꯇꯨꯅ ꯅꯣꯇꯤꯁ ꯔꯤꯁꯤꯞ ꯇꯧꯅꯕ ꯍꯥꯏꯕꯗꯁꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯛ ꯌꯨ ꯗꯥꯛꯇꯔ ꯃꯨꯖꯥꯃꯤꯜ ꯈꯥꯟ, ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ, ꯋꯤꯊ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯄꯤꯔꯛꯂꯤ꯫
यामना चममनबा लीगल की ऑर्डर अमना सेंट्रल इंफॉर्मेशन कमीशन CIC ना हंदकता मियोय खरना थारखिबा राइट्स टू इंफॉर्मेशन RTI की पाउखुम पीदुना प्राइम मिनिस्टर नरेंद्र मोदी की डिग्री की अकुप मरोल पीगदबनी हाइना ताकिबा ऑर्डर अदु दिल्ली हाई कोर्ट ना चनहंदना थमखरे दिल्ली हाई कोर्ट की सिंगल जज अमदी बेंच ना CIC की ऑर्डर असी सिट एसाइड तौदुना हियरिंग असिगी जजमेंट सिंग हाइदोक्तना थमकी मियोय खरना RTI एप्लीकांट ओइदुना प्राइम मिनिस्टर नरेंद्र मोदी ना महिरोय ओइरिंगै मतमदगी बैचलर ऑफ आर्ट्स BA दिल्ली यूनिवर्सिटी DU 1959 दा पास तौकी हाइबर रिपोर्ट युमफम ओइरगा माकी मरी लेनबा सर्टिफिकेट ना सिंगबसिंग पीबीयू हाइना CIC दा थारकिबनी अदुगा ऑफिशियल ओइना PM मोदी असी DU दा पॉलिटिकल साइंस दा ग्रेजुएशन लोइकी हाइबगी सर्टिफिकेट ना सिंगबसिंग महाकी कैंडिडेटर एफिडेविट मयेक सेंगना पल्ली हाइना जस्टिस सचिन दत्तना फोंदोकी निंगसिंगबे याबदी 2013 दिल्ली की चीफ मिनिस्टर ओइरंबा अरविंद केजरीवाल ना प्राइम मिनिस्टर मोदी की एजुकेशनल डिग्री असी चममनब पोई एजुकेशनल डिग्री असी की मतंगदा पब्लिक दा सेंगदोकफम थुई हाइना फोंदोखिबा लेख्रे अमरोमदा प्राइम मिनिस्टर नरेंद्र मोदी ना इलेक्शन एफिडेविट महाक असी दिल्ली यूनिवर्सिटी दा बैचलर ऑफ आर्ट्स BA पॉलिटिकल साइंस दा इंग 1959 दा पास तौकी हाइना पल पिसिलकिबनी मसिगी ममांगदा नीरज धर्म कौब मियोय अमना दिल्ली यूनिवर्सिटी दा बैचलर ऑफ आर्ट्स दा इंग कुमजा 1959 दा डिग्री पास तौखिबसिंगी ममिंग PU हाइना CIC दा RTI थारकिबा लेख्रे अदुबु दिल्ली हाई कोर्ट ना हारिबा RTI असी पब्लिक इंटरेस्ट का मरी लेनदे अदुगा RTI असी प्राइवेट ओई हाइदुना सिट एसाइड तौखिबनी हाइरी गुजरात की जामनगर लेबा रिलायंस फाउंडेशन मपू ओइबा भांतरा ग्रीन्स जोलॉजिकल रेस्क्यू एंड रिहेबिलिटेशन सेंटर की मथक्ता सिरिबा मराल सिंह असी थिजिन्नबा सुप्रीम कोर्ट की जस्टिस चलामेश्वरना लुसिंगबा स्पेशल इन्वेस्टिगेशन टीम अमा सेमख्रे SIT असिदा सुप्रीम कोर्ट की रिटायर्ड जज जस्टिस चलामेश्वरना लुसिंगबा टीम असिगा उत्तराखंड अमसुंग तेलंगाना हाई कोर्ट की हानगी चीफ जस्टिस राघवेंद्र चौहान मुंबई पुलिस की हानगी कमिश्नर हेमंत नगरे अमसुंग इंडियन रेवेन्यू सर्विसेज RIS की ऑफिसर अनिश गुप्तसु यावरी हारिबा SIT सेमबगी ऑर्डर असी सुप्रीम कोर्ट की जस्टिस प्रकाश मिथाल अमसुंग जस्टिस राजना B बाराले ना भांतरा ग्रीन्स जोलॉजिकल रेस्क्यू एंड रिहेबिलिटेशन की मथक्ता तोंगान पिटीशन सिंह थारक्तुना सेंटर असिना आइन काइना इंडिया की तोंगान मफम सिंह अमदी मपाल लमदगी सा उचेक कया लैसिनदुना सेंटर असिदा सांगा अमदी उचेक सिंहदा ओट नैखी हाइबगी मराल सिंह यावबत नतना सेंटर असिदा लैरिबा सांगा अमदी उचेक सिंह असी मनी लॉन्ड्रिंग तौदुना सेंदाल लंबी चथरे हाइबगी मराल सिंह सिरी सुप्रीम कोर्ट की बेंच असिना केस असिगी हियरिंग चथब मतमदा बेंच असिना चथरलिबा पेटिशन असिगी तोंगान नेशनल की पाउजे सोशल मीडिया अमसुंग NGO चिंगना रिपोर्ट चिंग पब्लिश तौखिबा अमदी कंप्लेंट ओइना लाखिबा सिंगदा युमफम ओइरगा चथबनी हाइरी रिम्स हॉस्पिटल की मेडिकल सुपरिटेंडेंट नेप्रम संजीवना हॉस्पिटल की अना अयेक येंसिनबगी महुता ठिका सप्लाई द ngauringeदा मिसी मिना थोकले मेडिकल सुपरिटेंडेंट ना हॉस्पिटल असिगी मैनेजमेंट तौबगी महुता मपालमदा चतुना कंपनी सिंगदगी रिम्स हॉस्पिटल की मेडिकल इक्विपमेंट सिंग लेबदा मसागी परसेंटेज ngangnariङैदा हॉस्पिटल असी मोक ओनगदौरे हाइना KCP PWG MC यूनिफिकेशन ना थादोकपा चिरोल अमना हाइरी चिरोल सिन मखाता ना फोंदोकपदा हंदक अवांग सेकमाइदगी हिजम इबेचा कौबी नुपी अमा मेडिकल सुपरिटेंडेंट असिना येंसिनदबदगी लैखिद्रे मसी पुनमक महांगना दायित्व लौगदबनी लोइनना लैखिद्रबगी इमुंगदा चानाबा पोस्ट अमा नुमित 10 की मनुंगदा थबक पीगदबनी मेडिकल सुपरिटेंडेंट असिना महाकी मथौ थादोकलगा थबक इंखांग लौबदा माई ओनसिनदुना लैरिबा असिसु खुदक्तगी तोकदबनी हॉस्पिटल की डॉक्टर अमसुंग स्टाफ सिंगना ऑफिस मतम चाना काबा कादबा हाइबसी रिम्स की मेडिकल सुपरिटेंडेंट की सुपरविजन मखादा लेगदबनी लोइनना डायरेक्टर का तानारगा एक्शन लौबगी महुता महाक्ति महाकी चौकीदा फमदुना तौनिंगबा तौदुना लेरे ऑपरेशन अमा तौद्रिङै की ममांगदा रिम्स की मेडिकल सुपरिटेंडेंट ना कुपना येंसिनफम थोई हॉस्पिटल असी मेडिकल सुपरिटेंडेंट की मखादा चलाइगदबनी महांगना सिल्लगा डायरेक्टर दा रिपोर्ट तौरगा मदुगी मतुंग इन्ना एक्शन लौगदबनी महांगना हॉस्पिटल दा नुंगतिगी राउंड अहुम चलगा डायरेक्टर सिंह रिपोर्ट पीगदबनी अदुबु MS असिदी चौकरीदा नुंगाइना फमदुना पोथादुना लेरे हाइना मराल कया सिरकली
State asida popular government ama semlakpada NPP na chawatpa natraga chawattabagi firep state unit na decision lobagi hak leite NPP gi national leader singna leblakadaba ni haina National People's Party NPP state legislature party gi leader MLA Sheikh Nurul Hasan na fongdokre Imphal East ki Khatrigaon da leiba MLA asigi yumda pawmisinga unaba amada Nurul Hasan na hai miyam na pamnariba popular government ama semlakpada NPP na chawatpa natraga chawattabagi firep asi NPP state unit na lepkodaba nate party asigi national leader singna lepkodabani NPP asi center legak pairiba NDA ga yamna maru oiba alliance amani party asi NDA ga tatna thanaba yadraba political partner amakhakni su haiki mahangna muka phongdokpada central government na Manipur da athubada ingtapa hanjilaknaba honariba asi soidana mai pakani haibagi thajaba chauna lei loinana Manipur da thokliba irang asigi waroisin ama puraktuna state asi mahoksagum tangdu leitaba halakpa haibasi party asigi leiriba MLA sing amadi central leader singi apamani miyamna pamnariba lengak ama leitabagi awaba asisu party asina masak munna khangjai state asigi phibam asisu NPP gi national leader singna kopna yengduna leiri tanja asida NPP state unit ki leader kharana lengak semlakpada NPP yauroi haibana chingba wafam kaya media da phongdorokpa asi laibak thibani wafam sing asi makhoigi masagi oiba wakhallon ngaktani haibaga loinana pawmi singa unariba asi NPP gi national leader singi pautak makhada ayaba lawraga pangthokpani su haina phongdorali Manipur के तोखाइबा सीट सर्टिफिकेशन एजेंसी अमल लिंकट पदा स्टेट लेगांगना अयाबा पीखरे अगस्त 13 दा मणिपुर की गवर्नर अजय कुमार भलाना मिफम मपु ओइदुना पांगथोकीबा गवर्नर इन काउंसिल की मिफम दा मणिपुर सीट एंड ऑर्गेनिक सर्टिफिकेशन एजेंसी MASOCA कौबा एजेंसी अमा लिंकट खिनबा अयाबा पीखिबनी हिरमसी की मतंगदा मणिपुर लेंगा की एग्रीकल्चर डायरेक्टर पीटर सलामना हाइकी मदुदी चिट्स एक्ट लिसिंग चौहापन हुम्पुतरु की मखादा स्टेट लेंगांगना मसागी ओइबा सीट सर्टिफिकेशन एजेंसी अमा लिंकचबा याय थौरांग असिना स्टेट अमदा पुथोकचरिबा नत्रगा लोकलिबा फौ याउना मखल खुदिंगी मरु मरांगसिंग मसक खंगदोक्तुना थमलगा लौमी सिंगदा अफब मरु फंगनबा पांदमदा थमली हौजिक मक्की ओइना स्टेट असिगी ओइबा एजेंसी लेतबना यूनियन गवर्नमेंट की याथंग अमगी मतुंग इना मणिपुरदा पुथोकलिबा मरु मरांगसिंग त्रिपुरादा लेबा त्रिपुरा सीट सर्टिफिकेशन एजेंसी दा सेल चंगना सर्टिफिकेशन की थबक तवंदुना लागली ऑर्गेनिक ओइना पुथोकपा मही मरोंग सिंगसु ऑर्गेनिक सर्टिफिकेशन लौनबा मपानगी लनाई फार्म अमदा चही खुदिंगी ओइना लुपा लाख कया के सेनफम थेरी पुनमक असिना मरम ओइरगा मणिपुर सीट एंड ऑर्गेनिक सर्टिफिकेशन एजेंसी थमनबा गवर्नमेंट की मियेंग मखादा एग्रीकल्चर डिपार्टमेंट ना अखनबा थोरांग असि लखलकपनी हाइना फोंदोरली एग्रीकल्चर डायरेक्टर ना मखाताना फोंदोकिबदा MASOC हारिबा एजेंसी असी निंगथीना थबक तोहनबगा लोइनना इम्फालदा हानादगी लेरिबा इंडियन काउंसिल ऑफ एग्रीकल्चर रिसर्च ICAR गी नोटिफाइड सीट स्टैंडिंग लेबोरेटरी ओइनसु सिजिनरगनी पुनुमा असिगी मतकता नौना लिंकलेबा एजेंसी असिना मपुंग फाना चलाइनबा होनबदा मथौ ताबा मियोय सिंगी थागी तोलोब स्टेट लेंगांगना पुथोकनी सु हारि मखा तारकपा अरोइबा पाउदा मणिपुरदा मिटोप संगसिलकपगी अचौबा सिंगनबा असिना खुदम अमा ओइरगा इंडिया की स्टेट खुदिंगमक्ता मिटोप संगसिलकपगी अकीबा फावबा पाउजेल पीरी मणिपुर की मिटोप संगसिलकपगी इशू असि नेशनल इशू ओइबता नतना इंटरनेशनल इशू अमा ओइरगली हाइना MMTU ना थादोकपा चेरोल अमना फोंदोरगली चेरोलसिना मखा ताना फोंदोकपदा ओइरगलीबा फिबम असिदा अखंग अहै अमसुंग जियोपॉलिटिक्स नैनाबा कयाना इंडिया अमसुंग अवांग नोंपोक लमदम असि मपानगी खुद यावना मचेत कया थोंगना थुगाइरकद्रा हाइबगी अकीबा अमसुंग चिंगनबा कया फोंदोकनरगले असिगुंबा लुरबा तानफम असिदा मिटोप खंदोकपगी थाक असि ख्वाइदगी मरुओइबा थौदांग अमा ओइना पाइखटफम थोई इंडिया की प्राइम मिनिस्टर नरेंद्र मोदी ना फॉर्मर चीफ मिनिस्टर N Biren बु हौजिक ओरिबा नॉर्थ ईस्ट स्टेट मणिपुर असम नागालैंड अमसुंग त्रिपुरादा मिटोप चंगसिलकपा अमसुंग ड्रग थिंगबगी मतंगदा पायोनियर अमा ओइना थबक तौखी हारिबसी अचुंबा ओइगनी मणिपुरदा मिटोप चंगसिलकपगी मतंगदा असम राइफल्स की DG नसु तेलबा मतम खरगी मनुंगदा म्यांमारदगी चंगसिलकपा इलीगल इमिग्रेंट लिसिंग निफुनिथोय लौख्रे हाइना फोंदोक्रे तमिलनाडु की गवर्नर RN रवि नसु नॉर्थ ईस्ट स्टेट सिंगदा मिटोप चंगसिलकपा असि इंडिया दा अतोप लेबाक अमा पार्टीशन तौदुना सेमनबा चंगसिलकपनी हाइनसु फोंदोकपा लेख्रे मिटोप चंगसिलकपा असिगी
ख्वाइदगी मरु ओइबदी मणिपुरदनी अदुना मरम ओइदुना मणिपुरदा मितोप लाख कया लेरे खंगलबसु ngasi फावबा मितोप खंदोकपगी थबक्ति अमता पाइखटप लेते हौकिबा चही कयागी ममांगदगी मणिपुरदगी मितोप खंदोकपगी इहौ असि लाखरे लिसिंगमा चमापन मरिफु अमसुंग लिसिंगमा चमापन मरिफु तरा मरी दा महिरोय लुप अमसुंग मियामना हौकिबा इहौदा हिस्टोरिक ओइबा एग्रीमेंट अनिरक इनकी अदुबु मितोप खंदोकपगी थबक्ति सेंटर अमसुंग स्टेट अनिना ngasi फावबा पाइखटपगी वाफम लेत्रि।